Sairing amagi mami ngasi aigi operation numitni. Ngasi operation numitni aigi operation numitni. Haujik hausimak thintadana hawrgadabani mari mata maruk mapang yaudana. Aina ishor ki mamangda ishana angang masoi dauduna ishana ishagi anababu khaiduna layenggadaba aigi operation numitni. Matamna itakta netuna satkibana sahina nantharaba punsini atan bana ngaksamda mesin kibadagi saklang sadatnaraba thawai nungai thokpa penthokpana henin kibana budi loksing sudraba wakhalni masak maran yamna watman kibana tolaba aigi punsini competition gi lamjena kanman kibana tension na haraba thawai ni kharayam soksin khraba anabu oibana araibu operation ni natri major operation ni aigi operation ni kanaida hana khaigani karambano aina kakkadam tension na thamoi se sumtharakpana pirang na chotnaba maithung sina phajana uba ngamdre kanada mukhanglugani maru mari mata lebak ki athauba paukhumudi phangani adu makhoi matin kaya piwi dunasu ai anabase aroi kejaunungda anabase khara soksin khabana aruba ai operation ni ishana ishagi anabada khaigedaba ai operation numitni asin atan magi apun i pokdom se masih makhum katagi maram icha sadabada hak ne hekta pamjanba yamna chaw tangli ba hina bise maru phangna kothok lagi honaba kanbagi chenda yesilliba mondangi masing se sedok laga nan lauthok lage sangnai na ithau paibagi liklam se seng nan sengdok lage hoini anam se khara suksin ki bawai bana operation se ngasi khaktana yaroi dori hayeng su taw tabani hayeng da sunate numit khudingi pungja khudingi ipun sisina hingliba phawbudi amuk nadanaba henna soksin kidanaba ishana ishagi anabada khaigedaba aigi operation numitni mingonda su sige laina sibu naba zanani anauba ingonda hana thunglaba lainara hangludana karibu tawrugani kharati sathiba lainani miyoibagi masada naba lainani ishana ishagi anabada khairaga layengataba sathiba lainani ngasi aigi operation numitni. Thank you.